खुमजरी ISTV पाउमिंग ताबरी बसिमुताराम नोकचरी हानबद मरोइबा पाउ इनर लाइन परमिट चन हनबा मणिपुर लेजिस्लेटिव असेंबली ना अमुका हन वारेप लौख्रे ड्रग की कारबार थिंगनबा अकनबा आइन सेंबा दरकार ओइरे हाइरी अमदे तरामरी सुबा मिनिस्टर सेपाक तक्रो चैंपियनशिप की विनर SWCA हियांगलम नोइख्रे पाउ संदोरंग पिजरी मणिपुर लेजिस्लेटिव असेंबली के ऐतिहासिक वारेप वारेप ओइना मणिपुर दा इनर लाइन परमिट चन हनबा अमुका हन वारेप लौख्रे अयुकी मिफमदा MLA RK आनंद पुखलकिबा शॉर्ट ड्यूरेशन डिस्कशन दा मणिपुर ने इंडिया ता तिनख्रबा मतुंग लिसिंग अमर चमापल यांखै माथोइदगी हुम्फु माथोइ फावबगी मनुंगदा स्टेट असि मिसिंग खंगहेन हेनगलखि हौजिक संगसिलिबे इहोसी मणिपुर मियामगी अपाम्बनी मियामगी अपाम्बे येंगलगा असेंबली सेशन ना ऑपोजिशन अमसुंग रूलिंग खाइदना अमत ओइना रिजोल्यूशन लौबगी तंगाइ फदबा लै एजिटेशन चंगसलिबा सिंगा गवर्नमेंट का पुनः फमिनदुना कॉमन मैप अमा सेमदुना इशू असि लोइसनबा मदे वारोसन पुरकनबा होनहनिंगी नत्रबदी तोंगान तोंगान चनखिदुना इशू असि मांखिबा याय हाइबगी मिपाइबा फोंदोखि MLA आनंदना खननबा पुखलकिबा इशू असिबु MLA L नंदकुमार ना सगतपक लोइनाना MLA NG बिजोइना सु हाउस दा मोड अमत ओइना अमुखना रिजोल्यूशन लौसि हाइबा वाफम थंबगा लोइनाना हेनगलगलिबा मिटोकि चांग असि थिंगनबा मसुंग लमदम असिदा मिटोप सिंगना सेटलमेंट तौबगी मतंगदा चानबा आइन अमा सेमबगी मथौ ताई NGO अमदि गवर्नमेंट का पुंदुना फोरम अमा सेमलबा मतुंगदा मतौ करमना चनहनगदके हाइबगी वाफम कुपना खनाउबा फै नत्रबदी प्रजा गवर्नमेंट की मरकता भाव तानदब थोपया है कि डिस्कशन अदु सौगलदुना MLA L इबोमचाना ILPSC हौजिमक असम की डिस्ट्रिक्ट खरा अमसुंग मेघालय दा चनरमी ILP चनहनब हाउस ना रिजोल्यूशन अमा लौदुना सेंटर दा चनहनब तक्सिनदुना थबक तो ओंथोकलबदी लमदम असिदा शांति पुरकपदा मतेंग ओइगनी नत्रबदी स्टेट असिदा डेमोक्रेटिक एम्बैलेंस आइडेंटिटी कल्चर लोकल लैंग्वेज अमसुंग लोकल लेबर सिंगी सर्वाइवर दा चाउना चैथेंग पिगनी ILP चनहन बाइबसी नन मणिपुरी सिंह ताथी तावैना तौबा अमसुंग तानथोकपगी वाखलोन चेनगदब नते हिरम असिदा पुमनमकना सपोर्ट तौदुना कंक्रीट ओइबा वारेप अमा लौमिनसि हाइना अपील तौखे ऑपोजिशन लीडर्स ओरिबा MLA I इबोन बिना डिस्कशन अदुबु सरुक यारदुना लमदम असिदा मिटोकी मसिंग का हेना हेनगतखिबदगी इथनिसिटी दा चाउना अकीबा चैथेंग पिरी ILP चनहनसि हाइबसी एंटी इंडियन ओइबा वाफम नते एंटी इथनिसिटी ओइबा वाफमनी मसिदा मपालंगी मियोय सिंग लोइना तांथोखिसि हाइबा वाफम याउदे हाइके हाउस की लीडर्स ओरिबा चीफ मिनिस्टर ओइबो बिना स्टेट असिदा इनर लाइन परमिट सिस्टम चनहन बाइबसी स्टेट गवर्नमेंट अमदी प्रजा मियाम पुंबगी अपाम्बनी मसि चनहनबदा गवर्नमेंट असिना यानिंगदब लैते स्टेट गवर्नमेंट असिना मिटोप सिंग चंगसिलक थिंगनबम सुंग चंगहंदनबा तोगान तोगानबा थबक कया पाइखतुना लाकली मिटोप मसिंग कया याम हेनगलबगे हाइबसी भोट मयादा सेंसिटिव याम ओइबा कंस्टिट्युएंसी खुदिमकी मिहुचिंगना खंगफम थोई मियामना तौरिबा डिमांडा गवर्नमेंट ने यानिंगदबा मसुंग मोट खेनबा लैते मियामना इशू असिगा मरी लेनाना खोंजंग चंगसिनबा मतमदा शांति ओइबा मओंगदा खोंजंग चंगसिनबियु मदु नतदुना नेशनल हाईवे सिंग द लाकपा नन मणिपुरी सिंग हनखिगदबनी अमदे स्टेट असिदा लैरिबा नन मणिपुरी सिंग फ्री मूवमेंट तौबा यारोय हाइबना चिंगबा खुत्ता आइन पाइबा माइनबा खोंजंग चंगसिनबदी लानगनी मणिपुर दा ILP चनहनबगिदमक ममांग सही के सेशन दा हाउस असिना वारेप लौदुना इंडिया गवर्नमेंट ता तक्सिनकी अदुबु वारेप अदु था तरुक लानखिबदगी थबक ओइना पांगथोकपा ngamkhide amade सेंटर की माइकेदगी सुहिरमसिंग मतंगदा पाउ पिरक्तबदगी चममनब खरा लैखे ममांगदा ILP चनहनब वारेप लौखिबा मतम अदुदा होम मिनिस्टर ना नाकल नामखक्तगी ओइबा वारेप लौरिबा करिगिनो बेंगलोर अमदी अतै सिटी सिंगदा मिटोप मसिंगना चादा हुंफुगी मथक्त लै हाइना अकनबा वाफम फोंदोरके अदुबो सेंटर ना पिरकलिबा प्रेशर अदुदा अकीबा लैते हिरमसिंग मतंगदा दोलगी वाफम थादोकनदुना पुना वारेप लौमिनसि हाइना अपील तौके तुंगदा MLA आनंद पुखलकपा बेंगोल ईस्टर्न फ्रंटियर रेगुलेशन लिसिंग मचानिपाल हुंबद्रा हुंदोय सांगदोकनबा मदे मसिगा मानबा एक्स थेमदुना ILP रेगुलेशन स्टेट असिदा चनहनबा मदे सेंट्रल गवर्नमेंट ता तक्सिनबा ngasiga हाउस ना मोड अमतोयना वारेप लौकी
Ayuki calling attention the opposition leader I Ibon Bina Manipur da drug manufacturing unit later haiba pauses in the Yabudagi Kangle drug trafficking Tingana Bagidama government Karitabak Paikalabagi Haina Home Minister Gipuning Singsinki Mana Makatana look is Bolishiki Makada state asleep Pauduna floodgate Hangdoki Badagi Leptana drug Putokusin Tawagi Lambi Oiribasina state Asida Oiriba Draki Shuasi Kahena Kudung Tininga Oibatak Amadalaire State asida chalairiba NDPS Act asisu ningthina chatnadabagum tawriba silaibak thibani hiramasiga mari leinana district khudingmakta court hangdok haningi Manipur phawduna changlakpa masung thokiba lambi singda ningthina check tawhaningi loinana NGO singa loinana hena kanba thabak thorum kaya paikhat haningi phongdoki calling attention motion adu pakhum piraduna home minister gaikhangamna draki issue asi tasengna khudong thiningai oire haiba government na suyai adubu hiramasing matangda government na kari amatta tawdana leithokpadi nate masigi khudam chahi amaro masigi manungda yamlaba drug phagalakpasini Sel yamna tongbana rakhangde drug kamari leinana phana yamna phaduna dandi pirabasu puthok pusin tawbadi hantabagi wafam leite drug karbar tawbasingi lam lanthum mananaba phawba khanaba loire hiramasiga mari leinana hena thauba ain semnanaba honabagi mathau tare phongdoki MLATS Syam Kumar na PMGSY gi phase Nepal gi makada I tender tawribasi mawong maril tadre hanjin ye thokpa niyong kaiba madi tempering tawba manba thawong kaya chathare Hiramasida Rural Development and Panchayati Raj Minister gi karimot leibaki haina pukhatke Minister Francis Ngajokpana I tendering haibasi international oiban norms da pangthokpani matam khara thengthaki haibadudi court ta case leibadagi thengthaki bani aranba tawbagi wafam leite haina sengdoki MLA Syam Kumar na tendering amasung work order issue tawbada thengthaki haibagi chapchaba khudam changdam piki loinana court leba case adu work order pibagi matam loiraba matungda thangalakhi bani haina takhalakhi bada house ki leaders oiriba chief minister Ibobina matungda department asiga mari leinana khanagadaba lei haujimaki oina minister na chapchaba pakhum pibangamdaba male tungda khanarasi haina watemduna tension ki Ngasi Sathakiba Mipamna State Legislature Council of Ministers Secretariat Mahut Election Planning MOBC ki demand sing passed out Joint Committee on Inner Line Permit System Manipur Madi Students Wing na Manipur da Inner Line Permit System chanhalu haiduna changsiliba khongjanggi manung channa ngasi tongan ba mafam mari da wakan mifam chathakre mafam sing adude Khurai Lamlong Bazar Kongba Bazar Konung Mamang Kaithel amade Singjamai Bazar da pofam phambi sing wakan mifam chathaki Sarugi Akibi Imamana Phongdorokpada Inner Line Permit System gi matangda Assembly da lawkiba warep athuba matamda thabakta onthokadabani MLA Minister Singna warep lobangam drabadi praja singda sinau sarkar na tumina lesilabadi makataba khongjang kaya changsingani haiki Kabo laikai gi lam loksina bhona bada sarkar na maram chadana makutta ain paituna praja singbu wahan bachumde haina wangkai kendra MLA Y Irabo na mahaki mayumda pangthokpa paumui singa unaba mada phongdokre Mana makatan haiki bada sarkar na chawkha thorangi thabak paikhatna bhona bada lam loksin bada praja na yadaba karisu leite mayumakai saduna chahi kaya leklaba lam singbo sarkar na darkar lei haiduna hekta praja singi mayumakai thudektuna awaba nanghanbasi shasan haitabagi thawongni Mayum Tugai Kibadagi Lefam Latraba Mui Kaya Mahaki Mayumda Changzapam Loduna Lady Makoi Singatuki Manungda Anayek Yarok Pasuyare Text Tiduna Chahikaya Lerk Labama Pambu Sasinaba Patani Haiduna Praza Singbu Irang Hoan Basi Achumbatong Nate Mayum Makai Latraba Singda Mahaki Maikadagi Pangbaya Bamateng Pangani Sarkarna Ain Makuta Paiduna Toning Bada Tauduna Labasi Ain Latabaka Chabanare Hiramasing Matangda Sarkarna Niom Chumna Warishin Puranabakonabi Haiki Manipur the rule of law is like there are certain instances which I face. I have been facing this repeatedly. Magi River, knew that I stand away. I am at the focus when I do that. It is not person of I can't do it. My auntie board Pangan was not there. Pataling Makata Kasna, why they should collect the Kasna, I don't know. Is there any person here? Patadu issues about them, Kana, Madhu Marine employee? Then the people there again.
Metric Parikya Haidokraba Matungda Sarkar Ge Secondary School Singda Class 11 da Mahiro Sing Ming Chanab Honabada Thingnari Bawa Singasi Kognanaba Sarkar Ge Higher Secondary School Singi Principal, Vice Principal, Guardian Amade Teachers Association Gapuna Paminaduna Manipur Sarkar the Taxinabawarep Kalokre Ngasi Kasham Tung the Leba Ramlal Paul Higher Secondary School da Mipam Ama Pangtok Lamatung Paumi Singa Unabada Guardian Amadi Oza Singa Apunba Joint Committee Ge Muchinga Unabada Ming Chanbagi Thingnari Bawabasi Koknana Bakan Taksingani Hake Paumi Singa Unabadu da Joint Committee Ge Convener and Arun Kumar Teachers Association Ge General Secretary Joy Kumar Vice President Devendra Part-Time Lecturer Association Ge General Secretary KH Wangkai Amade Ramlal Paul Higher Secondary School Ge Vice Principal TH Samungosu Saruyake Makoina Fongdo Kibada Housing Housiki Oina Sarkar Ge Higher Secondary School Ahom TG Higher Secondary School da Mahiroi Lisingani Chama CC Higher Secondary School da Mahiroi Chani Marifumapal Amade Johnston da Mahiroi Chani Yankei Science Ki Oina Ming Chanba Pangdabagi Awaba Mayoknari Adumapo CC Higher Secondary School Amadi Johnston Ki Oina di Sarkarna Ozama Singh Hengatba Natragana Infrastructure Thambiduna Solve Tauna Konabiu Aduga TG Ki Oina Second Block Ama Bengali High School da Hangdokpa Natraga Atai Atopa Higher Secondary Singda Tamhanba Yanabagi Wapam Supongdoki Masida Sunatana Matang Jahidagi Sarkar Ge Higher Secondary School Singda Ming Chanbada Common Form Sizinaduna Optional Preference Yahanaba Wapam Su Taksingani Haki Convener Arun Kumar na Sarkar Gi Lairi Higher Secondary School Singi Hostel Sing Ningthina Matau Tohanduna Mahiroi Singda Kanaba Pibada Natana Sarkar Gi Higher Secondary School da Lairik Tamlage Haina Lagliba Mahiroi Singda Ningba Kahan Danaba Honabiu Haiba Wapam Su Pongdoki Indian Medical Council na court ki khutang da MBBS BDS ki parikya magi state singna lohondana bagi athing balai kraba pawada Manipur sarkar na kari amata khangdabagum state ki oiba medical examination pangthokani haina tawraga cabinet na amukha na pangthoklaroi haina warep lokibadu Bangal Students Organization na laibak thiba thodok ni hari English singani amagi June 19 da Manipur kaiba yaroi haina miyamna jangsin kiba khongjang da nongmaina panbadagi makhong nama yaudраbi nauroibam ningo Sobita Gangasi, Porompa Jenims Staff Quarter to Chatuna Akom Loop Kanglai Park Amade, Padma Diagnostic Center Managing Director Vivekananda Chatuna Unakre. Sobitana Fongdorpada Mamang Tahi Lisingani Tarani Toida, Padma Diagnostic Center na Atoba Todang Loduna, Akom Loop Kaloina Namahaki Artificial Makong Happy Bagida Magda Tagat Profondoki. Laiva June 18 Hekalegatambada, I Hanagi. I conclude Subu Natragasu, Maraxida, Wagiba, Kaskina, Karina, Miam, Punbada, Wagiba, Handati, Muaina, I am my Mirakin, Mani, Galagatam, Mugani, Hivagi, Asadi, Padma Diagnostic Center Managing Director Oibada Natana Akom Luki Medical Advisors Oiba Vivekananda Fongdokibada Makong Nama Soinairabi and Sobitagi Pibam Mamang Sahida ISTV News the Yauba Tingnabadagi Maki Wakalda Sobitagi Artificial Makong Amahapki Haibagi Wakal Laibadagi Tabak in a Pangtokibani Haike Dr. Ramo in a business like the Chanjara Miami Mating Pangui feeling of a label to give a Akom Loop Kanglai Paki Secretary S. Sanjit na Haikibada, Jai Kudingi Manipur da Ladiba Mipung Kuding na June Tarani Palguma Taudu Asi Matungda Amukana Toktana ba Kanglup Kuding Magna Hona Minasi Haiki. Akoi Haugiba Taudu Adu Injing Uganda, Matungda Haiba, in Latin Gumba, Yamna Laiba Tiva, Production Asi Toktanaba, Akoi Puna, Moshi Sanana, Ladiba, the Machine Ladiba, Kuding Kissing now, she can the my baby Tanjung. Minor Irrigation Department ta workers amadi master role employees singi Kushuman Tatara hena pitok tabagi mayokta All Manipur Minor Irrigation Department Employees Association na Department asige Lampel Office Complex Chatharaki ba state in protest ngasiga thana numit marini sukre Khongjang asina maram oiduna department ki thabak thorom singda chauna khudong chadaba mayoknari ngasigi sit in protest aduda minor irrigation ki chief engineer mafam lokthu employees singi phangpham thokpa hak khongaung naganu haina thaba placard Kasu iduna thetki Employee Association asigi Secretary Balesorna Department asigi work charge amadi master role employees singi Kushuman August lisingani tarani thoidagi ngasi phawba pibida haibasi government ki kahen bathongni
डिपार्टमेंट असि चीफ इंजीनियर ना मसागी तौफम थोप थबक मथौ तौदबदगे डिपार्टमेंट असि एम्प्लॉयज सिंग की फंगफम थोप सिंग फंगदबनी एम्प्लॉयज सिंग ना थेंगनरिबा खुदोंग चादब सिंग मरी लेनब सिंग ना येंगसिनबियु हाइकि जिरीबाम सब डिविजन असिगी सोथरबा महिरोय सिंगी येंगदुना MSF ना चंगसिलिबा अखोय लाइरिक निंथिना तमसी हाइबा पांदमदा जिरीबामदा लैरिबा सरकार गी स्कूल खरादा स्पेशल कोचिंग क्लास अमा जून गी तांग अहुमदगी हौख्रे हारि कोचिंग क्लास असि MSF जिरीबाम ब्रांच ना सिंदुना पांगथोखिबनी हारि North Imphal Youth Orient Club Thangmaiban amadi Veterinary and Animal Husbandry Department na punna khusum na dunang ase Thangmaiban Chingkham Lampat Community Hall da MLA KH Joy Kishan na nomagi oiba anti-rabies vaccination campaign ama hodokre campaign asiga mari leina na mafam asigi akoi badalaiba hui kaya dasu hida kapthoke Khetrigaon केंद्र की मनुंग चनबा कोंगबा तुरेल की नागेट की लंबी लाइश्रम लेकाई रोड असि हौखिबा चही 10 की ममांगदगी सेमचिनदबा अमदे लंबी पाक्थोक्तना लाकपादु नाकल अनिमकी ओइबा डेवलपमेंट कमिटी अमा सेमदुना केंद्र असि की MLA MOBC की पार्लियामेंट्री सेक्रेटरी अमिन शाह की मतेंग लोइनाना लंबी पाक्थोक्तुना सेमबा हौख्रे डेवलपमेंट कमिटी असि की सेक्रेटरी CH याइमना माइके यदोमदा मई इसिंगी अवाबा कया मायोकनरिबा सिसु मरी लेनाबा MLA ना मिटिंग चंगबियो हाइकि ख्वाइरंबन बाजार दा लैरिबा नुपी कैथेल नंबर 1 पुराना मार्केट सिदा हाना चही तरुकलोम अमोट अकाय मदी टॉयलेट ना चिंगबा कया सेनदुना लैरिबा मियोय सिंगबु सिंदोकपा यारोय हाइना सिंदम अमसुंग सक्तम कनबलु ख्वाइरंबन बाजार की पब्लिसिटी सेक्रेटरी मंगीना फोंदोखरे पुराना मार्केट असिदा मणिपुर सेनमिट इहौ लुक की मियोय सिंगना मेंटेनेंस अमदे अतै लुना ना बथबक चथदुना लाकपनी अदुबो इखंग खंगौदना इम्फाल वेस्ट की SP ना हौखिबा मे कुनगनि पालदा ऑर्डर मथोक्तुना सोशल यूथ डेवलपमेंट ऑर्गेनाइजेशन रुपमोल टैंक कौबा फार्म अमगी मियोय सिंगदा था तरुकी ओइना मखाताना थबक चथनब खोनरकपसि सुग्या याबा ngamloi कैथेल सिंग असि साबा मतमदा मणिपुर की चीफ मिनिस्टर का कैथेल फंबी सिंगा मेमोरेंडम ऑफ अंडरस्टैंडिंग साइन तौनदुना हारिबा मार्केट असिदा थबक तौबा तारबदे कैथेल फंबी सिंगे अयाबा मतुंगिना तौगदबनी हाइबगे यानबा लैख्रबनी अदुबो SP ना इमाइबेन सिंगी वा तादना ऑर्डर अमा थोक्सिलकपसि अरानबा खोंथांगनि फोंदोकी फूड मार्केटिंग एक्ट मणिपुर चनहलो हाइना लौमी सिनमी अपुनबा लुप मणिपुर थादोरपा चेरोल अमन हाइरे सरकार ना मणिपुर की खुंगंग सिंगदा लैरिबा लौमी सिंगी आइफनबा थबक सिंग लौखतपियो हाइरे Sky Hospital and Research Center amadi Manipur Heart Foundation anina numit mangani chupna lemna chathagadaba heart lying bagi camp amangasi Porompata leba Sky Hospital da hokre Dr. L Shyam Kishore ki meeting makhada chathaba camp asida Scott Fortis Heart Institute New Delhi ke cardiologist Dr. Raj Kumar Su sargyake Tongan ba heart naba laina taret yengnabagi khudong chaba piri Dr. L Shyam Kishore na camp asida hidak amasung ECG gi lying bagi khudong chaba sulem na pigani heart ta ahoba laiba miyoy sing Sky Hospital da tha hum mari gi manungda lying na bathabak paikhalagani haiki Manipur Health Services के ग्रेड 4 दा थबक तौरिबा मेडिकल ऑफिसर अमसुंग डेंटल सर्जन कुंथारोम चही सिगी जनवरी अमदगे थागी तोलोप फंगदबदगी खुदोंग चादब कया मायोकनरे नन सैंक्शन पोस्टिंग असि सैंक्शन पोस्ट ऑनथोकपियु Computerization of Personnel Information System Lotion Bibaka Loinana Atuba Matamda Tolo Pitopio Association of Dental Surgeon and Medical Officer na Marilena Singi Puning Singsli Irom Kiran Devi Misi Matangda Mahakina Sankritangi Oja Yumnam Ongbi Angobi Amadi Mapuroiba Yumnam Binoina Misi Asi Mahagnamadi Maki Mung Manunga Hiram Amatada Chenabalate Haina Yumnam Huidrom Tiam Leshan Kongdaleba Mayum the Pantokpa Paumisinga Unabada Fondokre Makoina Fondo Kibada Police na su Makoigi Javan Taraba Matungda Maralate Haiduna Tador Krabani Nas Sankritangi Oja Angobina Chahi Mari Mangagi Mamangdagi Mangonda Nas Sankritan Tambira Kibani Imung Manung Yamna Nushinana Loinarake Arapa Mapamda Isai Shakluba Matamda Angobi Amade Maki Mapuroivana Tatana Mayumda Tinbagi Tabak Chataduna Lakibani Mahag Laikidaba Numit Adusu Hanagumna Mahag Isai Tambalake Numit Aduda Angobina Chak Charaga Hankro Haibadagi Mapuro Binoina Mahaki Machanupa Made Machanupiga Puna Kiran Bo Tinba Chatkibani Kiran Sibaga Mahaki Mapuroibaga Karigumahiram Amatada Marilena de Haiki Kiran gi Michida Aigi Pada Maranchi Yaninde Nunganung Loina understanding Lane Loina Moikoi Apunba Amata Oina
Yumnam Binoina Kiranbu Mayum the Tinban Mit Aduda Imung Manunga Faminaduna Wari Watai Pavo Sanaki Numidang Atengbada Kiran who Taktuna Hospital the Pukat Krehaina Fon Torpadagi Mahag Yauna Mayamba Hungaloina Mayang Impal Primary Health Center the Chatki Mapam Adudagi Mahapu Mayang Impal Police na Paramatunda Mahaki Mung Manung Police na statement Taurabamatunda Maralete Haiduna Tador Kibani Kirangi Mung Manunga Manipur State Commission for Women the Pikiba Jabanadu Yumpam Yaudabani Mahag na Kiran bu chelaba matungda numidang da thinjilak pani haibasi semjin chajin bani misi asi matang da achumba langla langjil puthok pada mahaki maike dagi pangba yaba mateng pangani haiki dari mapan jibok da gari thoujin sumang dari mapan muk thoujil laga ai mama jida ai angang gi sina germany aduga mama jina ai icha thoibigini ai icha ti isu thoibigini haiduna mama jina sangom ken jida sangom hapaga bok pi bani Ngarang cabinet mi from the Laukiba Jahi Manga Amaga alternative English na hanaba puthorgliba si atuba matam da handok piu haina Milalgi Luching Purel Tombana ngasi Milalgi Mayalo Sang the Pangtok ba Paumisinga unaba da Fongdokre Milalgi office the Pangtok pa Paumisinga unaba da Milalgi Marueba Mio Kaya Yauna Tongan ba Kangluki Mio Kaya Su Saruyaki Mana Makatan Haikibada Sarkar Nangami Matagum Warep Loduna Namduna Chana Nabahona Klabadi Maduda Torpa Papateki Daita Sarkar na Pugada Bani Lamda Masida Lon Mayek Mapung Pan Chatnadriba Pauba Hanba Laitana Changsingani Hana Media the Supongdo Kraba Matamasida Siznariba signboard banner advertisement Amade nameplate the Chingba Sinda Mete Megna Makok the Tadaba Singi Matakta Akan Bakongjang Changslagani Haki Masida Quick I recognize the Buni I recognize the Buni I believe Milana Lejeriba Wakalonji Aduna Aroi boy in the Tanzania Hadaki Lengang no Changna cabinet ta Tobiri was there Abutan Handopio Hana Yanaduna Liaptuna Lagrava Jida Adum Hansan Biraga Masi Haiba Jida Liang Tabiu Ngasi ayu pung tarin makhairom tama matamda hiyang tang tarahay konjin awang laikay da yung khaibam ombi thoibi jahi kuntra mangarom surabi nupi ama yung tang na badagi kapthorok ban nong may na maray bagta pan badagi laikan na krihari soglaba nupi asi mapuray ba majibur rehman na fungdoki bada yung lo na ba maibam majar kauba miyo asi toy na nong may kapthok ba miyo ni misi mina thok tringay da polis na nong may asi pagat piyo hari Masasi na gudatori ba Laidna nupi ngangda adugmato pamjada bhaida asumisi action lahoninge Kongpal Nauroibam Lekaida Mamangai de Gihona, Yamna Maruiba Mafam Amawaiba Kongbale Tong Patpa, Sazibu Lekun Punbagi, Kuba Manakta, Handak Church Amasana Bohonar Glibasi, Atopa Mafam Amada Sabinaba Apil Tauri, Manipur Press Club the Pangtokiba Paugimipam Amada Coordination Committee Convener, KSH Romesna, Mafam Asida Hana Lam Labor Matamda, Children Home Amade Vocational Training Center Amasana Naba Laikraga, Housing na Church Sana Bohonar Pasi. Yabangamloy Amaromda Pastor Chauba Kauba Amana Mediada Mapamadu Muslim Singi Masjid Singh Lay Haina Pungdokibadu Aranba Wapamne Masjid Singh Chahicha Kayagi Mamangdagi Makoigi Lekai Amadi Makoigi Lamda Lazabani Haiki Church Nesu Mahaiba Sir Nadi Su Mahaiba Makoi Tuma Police Yawi Rosi I boy Lekai Nandana Torbo Chair Masayamna Kanu about one of them boy behind that Madu must have been young Ramada who many of Jaraga Madu than say when I am the young Become final year gi question lake oire Parikya Amughana Pangthokadabani Haina MSF na Dabitori question lake oibada January ba Mio Singi Matakta Chapchaba action lokat kani Haina MSF ki office ta Pangthokpa Paumisinga Unabamada BP Khulakpam Sarausdina Fongdokre Paumisinga Unabaduda General Secretary RN Koireng Amade Assistant Finance Secretary S. Devlin Su Saruyaki Sarausdina Makatana Fongdokibada Biramangol College ta Tamba Kongpal Chingambam Lekai dagi Takhelambam Dinesna Haukiba Tang Nipal da Thokpa 6th semester Parikyagi paper 9 gi mark Jamagi Manungda mark Nifuga Mapan gi question Amade answer Hana Pairamba Thengna Kibani question
6 tagi 12 fauba Manipur University na conduct tawriba parikha ki question ga chap manai karisu khenade hairiba mairo esi mama mapa singa loina na numit nini ki manungda MSF ta lakna ba khangali loina na January ba oja singsu MSF ki office ta lakna ba khangali laktaba tarabadi lokhat pe aba thabak sing lokhat kani phongthoki de ai te gina ngasi boba MSF na chalur ba matam de ju una phangda ba rajan sing daga lakmin na wai bi su lakmin na da bagi dagi MSF na ai ba men oina January ba oja si kana oina thina ba na bada maru oina nga ngasi lot ki bidagi kamaina tawraga nga asida social yawrami bano hai ba si MSF na Manipur ki maru oi ba university we ola ba MU na siya ba ko siya lama ang sige maputalay rami ko ng IBC MU da magtabangam de ISTV network ki Thobal district puba yam number we optical line amangarang sakangdaba singna Thobal athokpa mapanda kakthatuna thamlamle masina maram oiduna kakching khunau hairo wangjing lamjaw amade langmaidong na chingba mafam singda ngarang network asigi sandok liba program sing yenghan bangam khidre matungda asigumba thodok sing amuka na thu an bidanaba maikai adongi service provider singna appeal tarkli Ningthaukhong Municipal Council na konba mafam singda thanba solar lamp ke battery huran bani haiba mioi ani Bisnupur police na fare makoina huralamba polam kharsu phangle police na fagalaba mioi ani adudi Ningthaukhong kha khunau ward number 5 tagi Chanambam Jimba maitai chei kunthani thoi apokpa ibol amasung oinam Sasikanta chei kunthamanga apokpa sobha kawi OC Rishikesh na phongdorokpada makoi ani thasigi Nepal gi numidangda RK Cinema Hall maya dagi fabani makoi ani dagi battery ahum recover tawri hari Bisnupur district so high security registration plate season bangasidagi hogdokre district transport office Bisnupur da DDO Simon Keshing na achamba thoram amagaloina na nava plate asi season ba hogdokibani France Jiri branch amadi Jiri deleba MSU desama masung KSA gi apunba mifam pangthoktuna inner line permit system janahanaba khongjangda amatawaina sogat minaba joint committee na matamatam gi changsilap khongjang singda amatawaina sogat kani hari All Manipur Youth Protection Committee na khungangi analying sangsing yengsin bagi chatharagli ba khongthangi saruk amawaina ngasi awang khuman primary health sub center gi phibam yengsin kre center asigi building leitabana club amada attach tawduna lairi laikai gi miyoi singna phongdorokpada center asi leiba kuirabasu building asi phawba sabidri mari leinaba department na center asi building sabina ba committee na appeal tawri Singa Nongjai Welfare Association na sinduna handake board council amadi CBSE na lawa metric amadi 12 ki parikha da mark wang na phangba mairoi sing mana pidna pungning thogat kre Paudel multipurpose community hall da pangthoki bathoram asida Dem College of Science ki associate professor Dr. Rahizuddin Sheikh veteran player Haji Abdul Ghani Lieutenant Colonel MS Khan amasung Manju Su Sarwyaki Haukiba April gi tang tara dagi yum dagi thoki badagi thiba khangdana lairiba singjamai waikhom lekai dagi nomai kapam ibomja singi matangda ngasi singjamai waikhom lekai da miam gi oiba mifam ama phamtuna JSC against the mission of nomai kapam ibomja kauba JSC masem khre hari Students Union of Kanglei Park Shukna June Mapanda Pangthokani Toramba State Level Spelling Competition adu lebaki irang namara moiduna pangthokidre competition asi lagliba June 13 Nomaijing numita Hotel Imphal doina pangthoklagani hari hojik sanabgi pau Ngasi sanabagi pauda All Manipur Sepak Takraw Association sinduna kuman lampak indoor stadium da chathariba taramari suba mini taratarulak suba sub junior boys and girls amadi tara kungamapalak suba men and women state Sepak Takraw championship ke ngasi sanakiba mini boys ke regu events ke final match ta SWCA hianglamna SWCB hianglambo regu anishino da thoiduna winner oikre SWCA na point taramanga tarani thoi taratare taratarukta thoiduna winner oikibani junior girls ke regu events ke ahanba semi final match ta sai RC na yawa singjamaibu regu ahum sinoda SWC hianglamna imsuf a hangangbu regu ahum sinoda thoiduna final changkre hardline gi match ta
Imsuf e hangangna yawa singjamaibu regu ani amada maithiba piduna Imsufna hotline ki winner oikre Junior boys ki regu event ke ahanba semi final match ta PUC amade SIRC ani na lamba taunaragani ani suba semi final match ta LKYDA amade SIRC ani na sanaragani Luang Pokpa Cricket Stadium da chathariba Brajabihari Paul amadi Gold Paul Memorial Cricket Trophy king ase sanakiba match ta Model Club Chingamakana Crow Khamnam Bajarbu run Marbudra Tareta Maithiba Pikre Model Club na over kuntra maganda wicket ahum turaga run chamaga Marbudra Taret score tobangam ke madugi paukhumna Crow na over kunga tareta wicket loina turaga run chamakak score toraga match aduda maithike match asida Model Club ki Tejas Kumar na run marifutaret laudra man of the match takre Malaysia the chathariba Manchester United Premier Cup under 15 boys C final the India bu represent toriba Bir Chandra Memorial Sporting Club BMSC tabungkok ngasi ani suba semi final match ta Thailand gi makutta tie break ta lehore ani suba semi final match aduda Thailand amadi BMSC normal time amadi extra time half the su goal amata Janabangam Davadagi match Asiki winner Gidamak tie break na decide Tobada Thailand BMSC bu goal ahum anida maithiba pike third place ki match tasu BMSC host team Oriba Malaysia ki makutta goal aniyamada maithihore Kwakaitel Chess Club na Sinduna Kwakaitel da chathariba KH Angol Singh Memorial State Level Open Chess Tournament ke 5th round da tournament asigi former champion Premjit na point manga fangduna pumnamaktage mangzil thana chali Youth Affairs and Sports Department na Sinduna Kuman Lampak Men's Stadium amade Kuman Lampak Football Practice Ground da chathariba State Subato Mukherjee Inter-School Football Tournament ke under 17 boys ki match ta Thawal bu represent toriba Return Angel Paradise English School na Kangpokpi represent toriba Prime Sainik High School bu goal Marishinoda Churachandpur bu represent toriba Saikot Government High School na Tamenglong bu represent toriba Tamenglong Government Higher Secondary School bu goal Ohum Sinoda Ukhrul bu represent toriba Return Angel English School na Jiribam Government High School bu goal Marishinoda Imphal East represent toriba North East English School na Bisnupur represent toriba Loyalam Public School bu goal Ohum Under 14 boys ki sanakiba match singda Thawal represent toriba Abdul Ali Government High School na Kangpokpi represent toriba Thanlon Government Higher Secondary School bu goal Mapal Sinoda Imphal East represent toriba Nilamani English School na Churachandpur represent toriba Taitu Junior High School bu goal Anishinoda aduga Chandel represent toriba St Joseph School na Senapati represent toriba Convention Christian Academy bu goal Homsinoda Toykre. Hosik ade to paukra. Androdagi ukrul tamna purakpa yungau liter lisinganiga chamarom yawatrak amadagi Tangkul Frontal Organization gi nishaban volunteer singna lambui checkpost taki Tangkul nupidagi fakre adubu yu yawatrak adubu Assam Rifles na volunteer sing adudagi namduna puki. Ukrul gi humpung mayada miyamna yu yawrba gari adu mai thakre phibam adubu laksnaba ukrul gi SDO amadi police team sing lakiba adubu laksin bangam dabadagi army gi truck amasu miyamna mai thakre. Hosik ngasino magyoba ay ngasagi pau. ICR lampel patay pangba pau gi matungina ngasigi kwaidagi saba degree Celsius kuntran toy dasmik taret kwaidagi ingba degree Celsius taramapan dasmik shuna nungsita yawba ising manil gi chang ayukta chada humbra humdoy nungtilda chada yangkay mapal nungju gi chang nil. Hosik marweba pau amona. Inner permit na hanaba Manipur Legislative Assembly na amuka hanawarep lawkre. Draki karbar tingna ba kan ba ain sem badarkar oire hairi amade taramari suba minister sepak takraw championship ki winner SWCA hyanglam na oikre ISTV na pijaba pau matang sa loy jare miyang tabiri pasing mamukana khurumjari